Kuki terrorist-singna nongmai amadi bom kapsinduna Landarakpada police personnel ama SOKLE khunjasing lanjenakre. Ngasi ayuk pung 12:45 mangarom taba matamda Imphal East District Lamlai Assembly Constituency gi Yangangpokpi police ki manung chana laiba sana sabi amadi thamnapokpi maitai khulda kuki terrorist-singna bom masung nongmai kapsinduna kan MAONGDA landarakre. Landarakpa aduda Manipur police ki special commando gi rifleman ama nongmai na panduna sopan nangkre. SOKLE special commando gi personnel adugi maming ke Haridas Kuntraga taret apok parazen kawi lamdeng khunau dagini ngasi nungtil pung 3:00 taba matamda kuki terrorist na nongmai kaptharakpam oiriba sana sabi gi mafamda sangsinduna kuki terrorist na nongmai kaptharakpa du ngakthokna bahanduna nongmai kapada Kukising terrorist na kablakpa nongmai maru na mahaki oi thangba lengjumda panduna soki kudakta Jenims hospital da pukhatuna layeng chathaki hauji kudong thiningai oidre hairi thaudosigi matangda pauche sina khunja singdagi fangba paugi matung inadi ngasi ayu pung 4 taba matamda sana sabigi lampakta job card suba mioi singna thabak suringai amadi photo kapagi thabak chatharingai matamda ikhang khangaudana kuki terrorist singna urangpatagi nongmai kapsilakhi masigi matungda makha tana sangram tuichin amadi uyokching hariba kuki terrorist singna dominate tawduna lairiba mafam sing asidagi nongmai kaptharak khibani nongmai round kaya kapsilaklaba matungda bom amasung kaptharakhi adubu khunja singna lairiba mafam adu yauba ngamdabadagi misi mina amadi aso apandi yaukhide nongmai kapsilakpa aduda manak aduda lairiba security force ki kangbuna handuna nongmai round kaya marum handuna kapki adubu kuki terrorist sing aduna hanbalaitana sana sabigi mafam singda su kapsilakhi hairi khunja singna makha tana phongdorakhi bagi matung innadi kuki terrorist singna nongmai kapsilakpa aduda sana sabi thamna pokpi yangang pokpi amadi santi khongbal hairiba maitai khulna lairiba mafam sing asida khunja singdi masa masagi mayumdagi chathokpa ngamdana lotuna lainakhi khunja kharadi masagi hingkol amadi labukta thabak suba thorakpada khangaudana nongmai kapsilakpa aduda leikhada pakthaduna lotuna khangnakhi ngasi nungthil pung 2 helaba phawba khunja sing chathok tasin tawba ngamdana lainakhi hairi sabungko khunau village development committee gi secretary ningomam thoibana pauche asiga wari saba matamda phongdorakhibadi kuki terrorist na nongmai amadi bom kapthaduna landarakli basi sabungko khunau lambi haina khangna basana sabi amadi yangang pokpi fauna chatpa yaba lambi asida miyam chathok tasin tawdana ba hairi lambi asi makoina thingjinbagi thabak chatharakpani kuki terrorist na ngasi dagi numit humni gi mamangdagi ahumlak hanna mathakta pankriba maitai khulsing asida hanna landarakhrabani adubu pause Manipur lenga ki nakong yauraba ngasi fawbada kuki terrorist na dominate tawduna lairiba sangram tuichin amadi uyokching haina khangnariba mafam sing asida combing operation na chingba chathaduna kuki terrorist na fadokna ba amadi takthokna ba hona driba si karigino masina takpadi khulai paijadaba micham miyam kuki terrorist ngi makuta sijaro haibaga chamanai maduna thuba matamda kuki terrorist asi takthokna ba thabak lenga na paikhat piu maduna trabadi ngai halaitena kuki terrorist na bom amadi nongmai kapsenduna landarakpadai khunja sing laitana leiba ngamlaroi haina phongdokhi doctor amagi mayumda bom thamjilamlei ngasi ayu pung 5 taba matamda Lamphel police station gi manung channa chingmairong maning laikai Nepali basti da leiba Karkinos Manipur Cancer Care Institute and Care Center gi doctor amadi CEO oina thau poriba Dr. Gulamjit Singh Moirangtem chahi humfudaragi mayum gi thongalda bom ma thamjilamle hari bom adu imung manung gi miyoi sing ngasi ayuk thengnarakpadagi police ta pau pirurba matung police ki kangmuna ayuk pung 6:00 taba matamda soi angam yaudana lathokre hairi police tagi fangba paun hai bom adu imung adu gi gate ki manakta thetlambaga loinana KCPPWG last warning haina thaba che ema su bom adu gi manakta leirami hairi thaudo aduga mari leinana police na case ama lokhalle hairi Army के कैस्पर न लंबी थचिंदुना मणिपुर पुलिस के कांगबु थिंजिंदुना थमलुरे ngasi thamna pokpi amadi gangang pokpi gi mafam singda kuki terrorist na nongmai amadi bom kapsenduna landarakpa sida khunja sing masa gi mayumda leiba ngamdabadagi lanjena ba yaunakre choira sida Manipur police ke Casper Gari yauna kuki terrorist na nongmai kapsilakli ba mafam adu tamna changsenduna kuki terrorist sing takthokna ba changselakpada yangang pokpi thongkhong Emmanuel School mayada Indian Army ke Casper Gari na lambi da thachinduna Manipur police ke Casper Gari changhandana thamki maduda miyam horaktuna Army ke Casper Gari adu handokna ba haibada adumak thachinduna thamki Army ki thawong aduda pena draba miyam horaktuna Casper Gari adu inthokna ba honaki maira paibi ima singna kangsi khingduna miyam koktoktuna Army ki Casper gi gari adu mafam adudagi handokhi gadabani haiba kholaw kaya lawba amasung miyam gi akanba iho horakpadagi lambi thachinduna thamlamba Casper Gari adu handokhi masigi matungda Manipur police ki Casper Gari amadi atai ahenba forcing nongmai kamna fam tamna changsinduna kuki terrorist sing takthokna ba thabak paikhatki Manipur police ki kangbuna micham miyam kanna ba amadi kuki terrorist sing takthokna ba changlakpa matamna Indian Army ki kangbuna lambi da Casper phaijinduna police ki gari
ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯈꯤꯗꯦ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯐꯣꯡꯅ ꯇꯥꯛꯆꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ